ꯉꯁꯤ WMCD ꯑꯣꯐꯤꯁꯇ ꯌꯥꯝꯅ ꯏꯁꯥꯃꯛ ꯒꯣꯔꯃꯦꯟꯠꯀꯤ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯍꯥꯟꯕ ꯑꯣꯐꯤꯁꯇ ꯆꯪꯒꯅꯤ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ WMCD ꯑꯣꯐꯤꯁꯇ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ WMCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯅ ꯍꯦꯗ ꯑꯣꯐꯤꯁꯇ ꯏꯍꯥꯟ ꯍꯥꯟꯅ ꯂꯦꯡꯖꯟꯕꯤꯔꯛꯄꯁꯦ ꯀꯔꯤ ꯐꯥꯎꯕꯤꯈꯤ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯣꯀꯦ, ꯊꯥꯒꯠꯆꯔꯤ ꯀꯣꯏꯁꯟꯒꯤꯗꯃꯛꯇ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯁꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯍꯥꯡꯗꯣꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤ, ꯑꯗꯣ ꯃꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯂꯥꯛꯆꯔꯤꯁꯤ꯫ ꯃꯁꯤꯗ ꯑꯩꯅ ꯐꯥꯎꯖꯕꯁꯤ ꯑꯀꯥꯏꯅꯕ ꯍꯣꯝ ꯀꯃꯤꯡ, ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯄꯣꯛꯅꯐꯝꯗ ꯂꯥꯛꯄꯒꯤ ꯍꯔꯥꯎꯕ, ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯎꯅꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯚꯤꯖꯟ ꯑꯦꯟ ꯃꯤꯁꯟꯁꯤꯗ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯆꯦꯠꯄꯗꯨ ꯊꯝꯖꯩ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯃꯔꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯂꯥꯛꯂꯤꯕ ꯇꯥꯡ 19ꯁꯤꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯤꯐꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ, ꯏꯝꯐꯥꯜ ꯃꯤꯐꯝ 2026 ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯤꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯊꯕꯛ ꯃꯌꯥꯝ ꯁꯤꯟꯕꯤꯗꯅ ꯑꯌꯥꯝꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯦ ꯅꯛꯁꯜꯂꯛꯑꯕꯅꯤꯅ ꯃꯆꯤꯟ ꯇꯨꯝꯍꯟꯕ, ꯃꯀꯨꯞ ꯃꯇꯥ ꯋꯥꯠꯍꯧꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯔꯒ ꯆꯪꯁꯤꯟꯃꯤꯟꯅꯕ ꯑꯋꯥꯠꯄ ꯃꯌꯥꯝꯗꯨ ꯍꯥꯞꯀꯠꯇꯅ ꯁꯣꯏꯗꯅꯅꯕ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯗꯨ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯤꯝ ꯄꯥꯟꯗꯝ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯏꯁꯥꯅ ꯂꯦꯞꯆꯕꯅꯤ, ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯃꯗꯨ ꯋꯤꯠ ꯑꯦꯛꯁꯟ ꯑꯣꯏꯅ ꯇꯧꯔꯒꯁꯨ ꯂꯥꯛꯏ, ꯇꯧꯁꯨ ꯇꯧꯈꯤꯒꯅꯤ, ꯃꯈꯥ ꯇꯥꯅꯁꯨ ꯐꯪꯗ꯭ꯔꯤꯐꯥꯎꯕ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯃꯁꯤ ꯑꯦꯆꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠꯅꯤ꯫ ꯉꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯏꯈꯠꯃꯤꯟꯅꯔꯅꯤ꯫ ꯊꯥꯒꯠꯆꯔꯤ꯫